ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯦꯜꯗ ꯂꯥꯏꯑꯣꯏꯕ ꯃꯁꯨ ꯃꯕꯦꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯃꯤ ꯌꯥꯝꯅ ꯂꯟꯅ ꯂꯟꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯊꯣꯏꯗꯣꯛꯅ ꯑꯋꯥꯕ ꯏꯃꯨꯡ ꯂꯥꯏꯔꯕ ꯃꯤꯁꯤꯡ ꯀꯌꯥ ꯂꯩꯅꯔꯝꯗꯦ꯫ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯋꯥꯠꯇ ꯄꯥꯗꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯗ ꯈꯔ ꯅꯪꯕ ꯍꯥꯏꯔꯒꯗꯤ ꯁꯅꯥꯔꯩꯒꯤ ꯃꯁꯨ ꯃꯕꯦꯜ ꯃꯣꯏ ꯑꯅꯤ ꯈꯛꯇꯅꯤ꯫ ꯃꯈꯣꯏ ꯃꯁꯨ ꯃꯕꯦꯜ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ಲಾꯏꯔꯕ ꯏꯃꯨꯡ, ꯈ꯭ꯋꯥꯏꯗꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ, ꯀꯇꯟ ꯀꯅꯥꯅꯣ, ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯗ ꯑꯀꯤꯕ ꯂꯩꯇꯕ ꯀꯅꯥꯅꯣ ꯍꯥꯏꯅꯕꯗ ꯃꯈꯣꯏꯒꯤ ꯃꯁꯨ ꯃꯕꯦꯜꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯉꯥꯡ ꯑꯃ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏ ꯁꯅꯥꯔꯩꯒꯤ ꯃꯁꯨ ꯃꯕꯦꯜ ꯄꯟꯗꯨꯅ ꯋꯥꯔꯛꯂꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯃꯁꯨ ꯃꯕꯦꯜꯅ ꯑꯁꯨꯝꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯅꯣꯡꯃ ꯀꯥꯡꯗꯅ ꯊꯣꯛꯂꯛꯄꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯇꯥꯟꯅꯗꯨꯅ ꯃꯁꯨ ꯃꯕꯦꯟꯕꯨ ꯈꯨꯜ ꯑꯗꯨꯗ ꯇꯥꯟꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯅꯗꯨꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯁꯨ ꯃꯕꯦꯟꯕꯨ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯜ ꯑꯗꯨ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯅ ꯈꯨꯜ ꯑꯃꯗ ꯁꯩꯔꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯒꯦ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯊꯣꯏꯅꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯕꯦꯟꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯂꯝꯖꯤꯡꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯅ ꯇꯥꯕꯗ ꯇꯨꯀꯠꯆꯔꯕ, ꯍꯪꯒꯣꯏꯅꯔꯕ, ꯐꯠꯇ꯭ꯔꯕ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤꯗ ꯃꯁꯨꯕꯨ ꯄꯨꯕꯤꯔꯤ꯫ ꯃꯁꯨꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯅ ꯁꯦꯝꯗꯣꯛꯄꯤꯒꯗꯕꯅꯤ꯫ ꯃꯗꯨꯗꯤ ꯅꯠꯇ꯭ꯔꯗꯨꯅ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯤꯗꯣꯡ ꯁꯟꯗꯨꯅ ꯃꯁꯨ ꯑꯗꯨ ꯐꯠꯇ꯭ꯔꯕ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ꯫ ꯊꯣꯏꯅꯨ ꯃꯥꯁꯨ ꯃꯁꯥ ꯂꯩꯁꯥ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯐꯠꯇ꯭ꯔꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯃꯁꯨ ꯃꯕꯦꯜ ꯋꯥꯔꯤ ꯇꯥꯟꯅꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯣꯏ, ꯍꯧꯖꯤꯛꯇꯤ ꯏꯁꯨꯁꯨ ꯂꯩꯁꯥꯕꯤ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯕꯣꯛꯁꯨ ꯑꯁꯨꯝ ꯍꯟꯅꯨꯔꯛꯏ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯏꯁꯨ ꯏꯕꯦꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯇꯣꯛꯄꯅ ꯐꯔꯦ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅ ꯆꯥꯕ ꯊꯛꯄ ꯀꯩꯁꯨ ꯋꯥꯠꯇ꯭ꯔꯤ꯫ ꯏꯕꯣꯛꯁꯨ ꯏꯈꯨꯠꯅꯅꯦ ꯁꯔꯒ ꯂꯥꯝꯕ ꯐꯪꯉꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯏꯁꯨꯕꯨ ꯏꯕꯣꯛꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ, ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯃꯐꯝꯗ ꯊꯥꯖꯕ ꯄꯥꯝꯃꯤ꯫ ꯏꯕꯣ, ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯅꯨꯡꯅꯥꯡꯕ ꯇꯧꯕꯤꯒꯅꯨ꯫ ꯅꯁꯨꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦꯗ꯫ ꯑꯩꯁꯨ ꯈꯪꯉꯤ ꯏꯕꯣꯛꯅ ꯑꯩꯒꯤ ꯈꯟꯕꯗ ꯋꯥꯔꯤꯗꯣ꯫ ꯌꯦꯡꯉꯨꯅꯦ ꯏꯕꯣꯛ, ꯃꯐꯝ ꯑꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛꯇ ꯆꯨꯗ ꯁꯥꯑꯣꯡ ꯁꯥꯗꯥꯗ ꯍꯦꯟꯕꯕꯨ ꯀꯅꯥ ꯂꯩꯒꯦ? ꯆꯨꯝꯃꯤ, ꯏꯁꯨꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕꯤ, ꯏꯁꯨꯗꯒꯤ ꯍꯦꯟꯅ ꯆꯪꯈꯣꯟꯕꯤꯗꯤꯅꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯨꯁꯨ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯗꯅ ꯌꯥꯝꯅ ꯂꯦꯝꯅ ꯂꯩꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯉꯥꯏꯍꯥꯛ ꯁꯪꯕꯒ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯗꯨꯅ ꯁꯟꯙ꯭ꯌꯥ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯀꯗꯕꯅꯤ꯫ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯗꯨꯅ, ꯍꯥꯏ ꯍꯨꯝꯗꯨꯅ ꯐꯖꯔꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗ ꯆꯠꯀꯗꯕꯅꯤ꯫ ꯊꯣꯏꯅꯨ ꯃꯕꯣꯛꯀꯤ ꯋꯥ ꯑꯗꯨꯗ ꯂꯨꯅ ꯈꯟꯖꯕꯤ, ꯃꯕꯣꯛꯀꯤ ꯋꯥꯕꯨ ꯍꯤꯛꯇꯣꯛꯄ ꯉꯝꯖꯗꯕꯤꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯕꯣꯛꯀꯤ ꯐꯠꯇ꯭ꯔꯕ ꯂꯧꯁꯤꯡ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯐꯪ ꯑꯐꯪꯕ ꯍꯨꯔꯥꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯗꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯊꯣꯏꯅꯨꯁꯨ ꯃꯕꯣꯛꯀꯤ ꯃꯁꯨꯅꯤ ꯍꯥꯏꯕꯗ ꯆꯣꯞꯇꯕꯤꯅꯤ꯫ ꯃꯥꯁꯨ ꯃꯥꯅ ꯌꯥꯎꯔꯨꯕ ꯆꯠꯂꯨꯕ ꯃꯐꯝꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯗꯕꯤꯅꯤ꯫ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯄꯣꯠ ꯑꯗꯨ ꯃꯥꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯗꯨꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯩ꯫ ꯄꯣꯠ ꯑꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯍꯨꯕ ꯐꯔꯛ ꯇꯥꯔꯒꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯄꯣꯠ ꯑꯗꯨ ꯍꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤ ꯊꯣꯏꯅꯨ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯖꯔꯒꯁꯨ ꯃꯥꯅ ꯅꯤꯡꯈꯤꯕꯗ ꯍꯟꯕ ꯂꯩꯇꯕ ꯑꯃꯗꯤ ꯃꯥꯅ ꯈꯟꯈꯤꯕ ꯄꯥꯝꯈꯤꯕ ꯄꯨꯝꯕ ꯐꯪꯗꯅ ꯇꯣꯛꯇꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯁꯨ ꯃꯕꯦꯜ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥꯔꯩ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯊꯣꯏꯅꯨꯒ ꯄꯨꯟꯅ ꯆꯥꯛ ಚಾಮಿꯟꯅꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯈꯨꯜꯁꯤꯗ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯑꯉꯝꯕ ꯀꯌꯥ ꯂꯥꯛꯀꯅꯤ ꯍꯥꯏ꯫ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ ꯍꯥꯏ꯫ ꯉꯁꯥꯏ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯛꯂꯝꯕꯅꯤ꯫ ꯅꯪꯕꯨꯁꯨ ꯑꯉꯝꯕꯁꯤꯡ ꯑꯣꯛꯄ ꯑꯗꯨꯗ ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅꯁꯨꯅꯦ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯑꯩꯗꯤ ꯀꯩ ꯐꯤꯖꯣꯜ ꯁꯦꯠꯇꯣꯏꯕ ꯏꯕꯣ?" "ꯍꯩꯃꯥ, ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣꯅꯦ? ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯐꯖꯈ꯭ꯔꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯃꯌꯦꯛ ꯅꯥꯏꯕꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯅꯤ,
ꯑꯗꯨꯗꯨꯒ ꯔꯦꯁꯣꯟ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯅꯤ, ꯍꯦꯟꯅ ꯃꯤꯅ ꯌꯦꯡꯕꯗ ꯃꯤꯠ ꯊꯨꯞꯅꯅꯕ ꯔꯥꯅꯤ ꯐꯤ ꯑꯃ ꯏꯜꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯟꯕ ꯍꯥꯏꯕꯗꯨ ꯊꯣꯛꯅꯅꯕ ꯇꯈꯦꯜ ꯂꯩꯅꯥꯆꯣꯝ ꯑꯃ ꯐꯖꯅ ꯆꯤꯜꯂꯅꯤ꯫ ꯑꯕꯣꯛꯅꯅꯦ, ꯏꯁꯨꯅ ꯑꯗꯨꯝꯅ ꯀꯦꯅ ꯅꯥꯟꯅ ꯆꯠꯄꯗꯣ ꯏꯃꯤꯠ ꯑꯁꯤꯅ ꯌꯦꯡꯅꯤꯡꯂꯤꯕꯅꯤꯅꯦꯍꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯥꯛꯇꯣ ꯆꯥꯊꯣꯛ, ꯑꯗꯨꯒꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯣꯏꯁꯤꯟꯅꯕ꯫ ꯍꯣꯏꯕꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯨ ꯃꯕꯦꯟꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯁꯣꯝꯗ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯁꯤꯡꯗꯨ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯑꯉꯝꯕ ꯀꯌꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯕ ꯃꯈꯩ ꯂꯩꯖꯕ ꯂꯤꯛꯀꯣꯜ, ꯁꯦꯠꯅꯅꯕ ꯐꯤꯔꯣꯜ ꯀꯌꯥ ꯄꯨꯊꯣꯛꯅꯗꯨꯅ ꯃꯥꯏ ꯃꯤꯠ ꯀꯦꯕ ꯍꯩꯕ ꯃꯤ ꯀꯌꯥ ꯅꯦꯛꯅꯗꯨꯅ ꯀꯦꯕ ꯍꯧꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯈꯨꯜ ꯑꯗꯨ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯏ꯫ ꯊꯣꯏꯅꯨꯗꯤ ꯑꯇꯩ ꯂꯩꯁꯥꯒꯨꯝꯅ ꯃꯤꯅ ꯀꯦꯍꯟꯕꯗꯨꯗꯤ ꯇꯧꯔꯝꯗꯦ, ꯃꯁꯥꯅ ꯍꯩꯖꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯦꯖꯔꯝꯃꯤ꯫ ꯊꯣꯏꯅꯨꯗꯤ ꯌꯥꯝꯅ ꯌꯥꯛꯅ ꯀꯦꯁꯤꯟꯕ ꯍꯩꯅꯗꯕꯅ ꯃꯥꯗꯤ ꯌꯥꯝꯅ ꯆꯝꯅ ꯀꯦꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯁꯛꯇ ꯍꯥꯏꯔꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯁꯥꯁꯤꯡꯗꯒꯤ ꯁꯛꯇ ꯆꯨꯗ, ꯁꯑꯣꯡꯗ ꯁꯕꯥꯟꯗ, ꯐꯖꯕꯗ, ꯆꯪꯈꯣꯟꯕꯗ ꯑꯅꯤꯁꯨꯗꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯉꯧꯔꯕꯤ ꯃꯥꯏꯊꯣꯡꯗ ꯆꯝꯅ ꯀꯦꯕꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯐꯖꯩ꯫ ꯃꯥꯒꯤ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯕꯒꯤ ꯃꯒꯨꯜ ꯍꯥꯞꯀꯠꯂꯤ꯫ ꯂꯩꯁꯥꯁꯤꯡ ꯑꯗꯨ ꯉꯟꯅ ꯂꯥꯛꯅꯗꯨꯅ ꯑꯉꯝꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯊꯣꯏꯅꯨꯁꯨ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥ ꯃꯥꯟꯕ ꯃꯥꯟꯖ ꯑꯗꯨꯒ ꯊꯦꯡꯖꯤꯟꯅꯗꯨꯅ ꯅꯨꯄꯥꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯅ ꯅꯨꯄꯥ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯇꯨꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯅꯨꯄꯥꯗꯨꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯇꯧꯗꯨ ꯎꯔꯒ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯈꯣꯏ ꯃꯁꯦꯜ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯒꯤ ꯃꯥꯅ ꯃꯁꯛ ꯃꯇꯧꯗꯏꯍꯦꯟ ꯍꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯑꯇꯩ ꯀꯅꯥ ꯑꯣꯏꯔꯝꯗꯦ, ꯃꯍꯥꯛ ꯑꯁꯤ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯌꯥꯏꯆꯦꯟꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯊꯣꯏꯅꯨ ꯑꯃꯗꯤ ꯌꯥꯏꯆꯦꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏ ꯊꯃꯣꯏ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤ ꯏꯍꯨꯜ ꯐꯥꯎꯅꯗꯨꯅ ꯑꯃꯅ ꯑꯃꯕు ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯌꯥꯏꯆꯦꯟꯕꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕꯒ ꯂꯥꯛꯃꯤꯟꯅꯕ ꯑꯉꯝꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯏꯆꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯝꯕ ꯑꯃ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯉꯝꯕ, ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛꯇꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯧꯕꯅꯣ? ꯅꯨꯄꯤꯁꯤꯅ ꯑꯉꯝꯕꯕꯨ ꯍꯦꯛꯇ ꯏꯟꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯊꯃꯣꯏꯗꯁꯨ ꯑꯀꯟꯕ ꯁꯃꯨꯗ꯭ꯔꯗ ꯏꯁꯤꯡꯒꯤ ꯏꯊꯛ ꯏꯄꯣꯝꯅ ꯁꯥꯍꯨꯝ ꯀꯟꯅ ꯌꯩꯔꯛꯄꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯏ꯫ ꯌꯥꯏꯆꯦꯟꯕ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯁꯨ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯦꯗ, ꯃꯥꯁꯨ ꯈꯪꯍꯧꯗꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯒ ꯑꯩꯅ ꯑꯣꯟꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯕꯒꯤꯅꯤ꯫ ꯑꯉꯝꯕ ꯑꯃꯅ ꯑꯃꯨꯛ ꯊꯣꯏꯅꯨꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯝꯕ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯁꯛꯇꯤ ꯑꯗꯨꯝ ꯌꯥꯏꯅꯦ꯫ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯝꯕ, ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯗꯤ ꯑꯩꯗꯤ ꯍꯥꯟꯅ ꯎꯈꯤꯕꯒꯨꯝ ꯈꯪꯈꯤꯕꯒꯨꯝ ꯇꯧꯏꯗ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯌꯥꯏꯆꯦꯟꯕꯅ ꯑꯃꯨꯛ ꯃꯥꯒꯤ ꯌꯥꯝꯅ ꯈꯪꯕ ꯁꯥꯕ ꯑꯁꯤ ꯇꯧꯔꯛꯑꯦ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯛ ꯇꯧꯔꯛꯑꯕ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ? ꯌꯥꯔꯦ, ꯂꯥꯛꯑꯣ ꯆꯪꯉꯁꯤ꯫ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯆꯪꯈꯤ꯫ ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯆꯪꯅꯔꯛꯄ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯁꯤꯡ ꯑꯗꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯃꯣꯏꯒꯤ ꯑꯣꯏꯔꯅꯤ ꯃꯇꯥꯒꯨꯝꯅ ꯁꯤꯅ ꯑꯩꯒꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯑꯉꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯏꯆꯦꯟꯕꯅ ꯃꯁꯛ ꯐꯖꯕ ꯑꯃꯗꯤ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯒꯗꯕ ꯒꯨꯟꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯝꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯂꯣꯏꯔꯗꯨꯅ ꯆꯠꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯃꯈꯣꯏꯁꯨ ꯊꯣꯏꯅꯨ ꯍꯣꯏꯒꯤ ꯃꯇꯨꯡ ꯑꯗꯨ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯨꯡꯗ ꯏꯟꯅꯔꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯅꯨꯄꯥꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏ ꯈꯟꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯏꯆꯦꯟꯕꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯏꯊꯪꯕꯤ ꯁꯛꯍꯦꯟꯕꯤ ꯅꯨꯆꯥ, ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯏꯕꯤꯈꯣꯕ꯫ ꯃꯤꯀꯨꯞ ꯈꯔꯇꯪ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣꯕ꯫ ꯊꯣꯏꯅꯨꯁꯨ ꯃꯁꯛ ꯃꯇꯧꯗ ꯆꯪꯈꯣꯜꯂꯕ ꯅꯨꯄꯥ ꯃꯥꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯍꯦꯛ ꯊꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯇꯞꯊꯅ ꯆꯠꯂꯤ꯫ ꯃꯗꯨꯗꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯁꯨ ꯍꯥꯏꯔꯛꯏ꯫ ꯂꯩꯍꯧꯔꯣ ꯂꯩꯍꯧꯔꯣ, ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯣꯜꯗꯣ ꯐꯣꯡꯗꯣꯛꯅꯍꯧꯔꯣ, ꯑꯩꯈꯣꯏꯗꯤ ꯍꯪꯒꯠꯂꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯆꯠꯈꯤꯕꯗꯨꯗ ꯑꯉꯝꯕ ꯑꯇꯩꯗꯨꯁꯨ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯑꯣꯏꯕꯅ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ
Laknaningladu makoisu mamanabising adugi matung ilaklammi. Somdana sabi sanau anidudi amana amabu wangang ba ikainaduna ikainungsi yanarami. Adudagi yaichenbana hairei. Mingdubu kari kobibagi. Thoinusu ikaina momon minok tawduna. Aigi ming thoinu kawi. O, jenglau saktamga minglenga onthoknubu chanakri. Aigi mingna yaichenba. Ai thangnaba khulasigi ningthaugi machanupani. Thoinusu nokfet tawi. O, tasingna aisi nangonda aigi thamogi go wafam kharata haizaningbani. Adubu adomna aigi thamogi warol ase tabigadra tabiroidra khanbada paima pukningse wadaba ngamde. Adomgi pukninggi warol pumba tajagani. Thoinu pukningda khanjai. Tanjasi manghanba chumde. Masaksu phase. Khulamagi ningthaugi machasu oiriba. Manasu aibu nushi hayakadaba malise magi mawongse. Phause. Ibokta tamnabadi ibokta haraubana loirani. Madudagi yaichenba makhatana ikaina masu hairei. Thoinu ai nangbu nushi nangbu aigi taloi oina loinabi oina aina nangbu lawba pami. Nangbu laimagi mingthol piduna aigi oigi tangbalda nangna thasagum nanganbiyo haina somgi nafamda haizari. Aina haizari basai. Thoinuna yaningadra yabiningoidra haibadudi ai khangzadre. Thoinu sukhumlai. Angambagi pukninggi warol pumbasu nanaina tazari khangzari. Aigi oinadi yamna laibak phabani. Adubu aidi yamna tolaba lekha taraba imung amagi machani. Madugi sumathakta aihakti ima ipa anisu lekhidaba koiri. Aigi ni haibada asunbi ibok natana. Aigi ni haibada kanamta leitri. Asumna thoinuna khonjela do nauduna nupa adugi pukning adu sumhatuna amu khonjela do tanik na makhatarei. Aduna angamba khoiga aikhoigadi yamna khene. Angamba khoigi ima pabungna aigumbi nupibu kamaina mama oiba pambigani. Yaichenba nofetawna hairei. Adugi damaktadi nangka shuwaganu. Ipa ningthawdi aigi apambada karisu athingbu piraoi. Palem imasu madumangai. Macha aigi aningba apambada karisu ayetba piraoi. Sombu aigi thamoina yamna pukning khoijangna nungsi jaruri pamjaruri. Somna hoi haina yabiragadi aigi thamoisina kayagi matik pinjagadaba. Thoinudi hanana yaninglabani adubu hana kemta khangdaba pamdaba saduna haujikna yaichenbana haimanbadagi yaragi matagum hairei. Hoi, ai nangna haibado yaragi. Yaichenba harauna. Ayam harauri, ayam pil. Nangi pakum sitabda. Adudi ai noigi sangai aduda ima pabung tharaagi. Handaki hapta asigi manungda. Hoi angamba. Adudi matam su thengjilagli. Ayamu hankragi. Hoi hoi, aikhoisu haladabani. Tanjadudha ngasai thoinugi mamanabisingi tung inaruba angambasingsu laklami. Thoinusu yaichenbada tung hana yenglamlaga khonglei thuna mayum maikai pangkhirami. Angambasing adugi marakta thoinubu masak munna khangba ama yaurami. Mana asumna yaichenbada hanglai. Angamba nujasigi koloi minglenbu khangbirabra? Khangli thoinu kobun. Angamba amadu thoinu haiba mingdo tabada mamit adu khanglaw thoraktuna hairei. O aigi jingnabasi soidana chumani. Yaichenba yamna khangningna hairei. Kaibo kainu nangna jingnarise. Atai kesu nateda. Aina hana leiramba khuladuda Masu Maben anikak leizaba. Yamna chalak haiba. Huran chinti tawbada maming chatliba Masu Mabeni hainaribani. Adubu mana kai hairamgeba. Yaichenba nupadugi wadu thajasi kadai. Thajaroisi kadai haibadu oirami aduga. Ningjing mangjing tawduna hairei. Mana haibado magini haibada kanamta leitri. Magini haibada asombi mabok natana leitri haina hai. Soidre Masu Maben da soidana oiramgani. Angamba nangbu asi nupisibu kamaina nungshirinoba haujuk phawba mabu nangi taloi oige haina khanbiribra. Aigi wakaldadi khongpamada hantok haningi. Jat taba mathong marang khangdaba huranbi tongombidubu angambagi leima oibada nanaidi sukya yajanindi. Yaichenba ngahak tumile aduga ngahak leiraba matungda khanba yaba khalaba matungda hairei. Pumnamakta
ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯟꯅ ꯃꯥꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯂꯕꯁꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯂꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯅ ꯃꯥꯕꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯥꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯂꯥꯛꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯥꯁꯦ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯗꯤ ꯃꯥꯜꯂꯦ ꯃꯥꯅꯤ ꯑꯉꯝꯕ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯇꯥꯎꯗ ꯌꯥꯔꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯗꯥꯏꯇꯅꯤ ꯍꯌꯦꯡꯃꯛ ꯃꯈꯣꯏꯒꯤ ꯁꯪꯒꯥꯏꯗ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯊꯥꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅꯅꯕ ꯍꯥꯏꯅꯕ ꯆꯠꯍꯜꯂꯅꯤ ꯐꯔꯦ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯟꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝꯗꯨꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯨ ꯍꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯣꯏꯔꯛꯇꯨꯅ ꯅꯨꯃꯤꯠ ꯇꯥꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯊꯣꯏꯅꯨ ꯃꯕꯣꯛꯇ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯕꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯁꯨꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯣ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯍꯪꯉꯛꯇꯕ꯭ꯔꯥ ꯍꯪꯉꯦ ꯏꯕꯣ ꯑꯩꯅ ꯐꯖꯅ ꯈꯨꯝꯃꯝꯃꯕꯅꯤ ꯃꯥꯗꯤ ꯑꯩꯒꯤ ꯋꯥꯔꯤꯗꯨꯗ ꯑꯩꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯈ꯭ꯔꯕꯖꯥꯠꯅꯤ ꯏꯁꯨꯁꯤꯗꯤ ꯅꯨꯄꯥ ꯁꯨꯝꯕꯒ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕꯖꯥꯠꯅꯤꯅꯦꯍꯦ ꯏꯕꯣꯛꯇꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯗꯦꯅꯦꯍꯦ ꯏꯕꯣ ꯑꯩꯁꯨ ꯌꯥꯝ ꯍꯩꯕꯖꯥꯠꯅꯤꯗ ꯑꯩꯅ ꯇꯧꯕꯤꯔꯣꯏꯅ ꯇꯧꯕꯤꯗꯕꯅꯤ ꯑꯗꯣ ꯏꯕꯣ ꯑꯩꯅ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯏꯕꯣꯛꯇꯤ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯕ ꯑꯄꯪꯕꯤꯁꯤꯗꯤ ꯏꯕꯣꯛꯀꯤꯗꯤꯅꯦ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯏꯕꯣꯛꯇꯤꯅꯦ ꯃꯥꯡꯒꯤ ꯂꯝꯕꯤꯅ ꯁꯥꯡꯈ꯭ꯔꯕꯅꯤ ꯇꯨꯡꯒꯤ ꯂꯝꯕꯤꯅ ꯇꯦꯟꯁꯤꯜꯂꯛꯂꯕꯅꯤ ꯑꯕꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩꯒꯤꯗꯤ ꯏꯕꯣꯛ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩꯁꯨ ꯏꯕꯣꯛꯅ ꯂꯩꯕ ꯃꯐꯝꯗ ꯂꯩꯒꯅꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯌꯦꯡꯉꯣꯏ ꯅꯪ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤ ꯑꯗꯨꯅꯅꯦ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯕ ꯃꯇꯝꯅꯤ ꯍꯥꯟꯅ ꯏꯁꯨ ꯏꯕꯦꯟꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯦꯝꯗꯣꯛꯀꯗꯕꯅꯤ ꯍꯣꯏꯕꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤꯔꯝꯃꯤ ꯊꯣꯏꯅꯨ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯃꯕꯣꯛꯅ ꯁꯨꯃꯥꯡ ꯊꯦꯂꯣꯟ ꯄꯨꯝꯕ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯁꯥ ꯅꯥꯟꯅ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯝꯃꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯅ ꯇꯥꯛꯂꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯂꯥꯛꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ ꯌꯥꯏꯆꯦꯟꯕꯒꯤ ꯃꯃꯥ ꯃꯄꯥꯒ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯔꯛꯏ ꯃꯈꯣꯏꯗꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯊꯣꯏꯅꯨꯒꯤ ꯃꯕꯣꯛꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯌꯥꯏꯆꯦꯟꯕꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯌꯥꯏꯆꯦꯟꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯌꯥꯏꯆꯦꯟꯕꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯦ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅꯤ ꯊꯣꯏꯅꯨꯒꯤ ꯃꯕꯣꯛꯇꯨ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯄꯒꯨꯝ ꯑꯣ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜꯁꯦ ꯃꯥꯅꯤ ꯍꯩꯃ ꯑꯩꯗꯤ ꯀꯅꯥ ꯃꯥꯜꯂꯨꯔꯦꯗꯅ ꯂꯥꯛꯑꯣ ꯆꯪꯕꯤꯔꯛꯑꯣ ꯏꯃꯨꯡꯗ ꯐꯖꯅ ꯐꯝꯂꯒ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯔꯁꯤ ꯃꯈꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯊꯣꯏꯅꯨꯁꯨ ꯌꯥꯏꯆꯦꯟꯕꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯂꯥꯛꯄ ꯑꯗꯨ ꯎꯔꯗꯨꯅ ꯊꯣꯏꯅꯨ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯛꯂꯝꯃꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯍꯨꯜ ꯃꯥꯒꯤ ꯈꯣꯡꯖꯦꯜꯁꯨ ꯑꯁꯨꯝ ꯌꯥꯡꯈꯠꯂꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯕꯣꯛꯅ ꯍꯥꯏꯔꯛꯏ ꯊꯣꯏꯅꯨ ꯆꯥꯗꯣ ꯍꯥꯎꯅ ꯑꯃꯨꯛꯇ ꯂꯣꯜꯂꯛꯎꯍꯦ ꯏꯅꯤꯡꯊꯧ ꯍꯣꯏ ꯂꯥꯛꯂꯤꯌꯦ ꯊꯣꯏꯅꯨꯁꯨ ꯈꯨꯝꯂꯛꯏ ꯍꯣꯏꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨꯗꯨ ꯆꯥꯗꯨ ꯂꯣꯜꯂꯝꯃꯤ ꯁꯣꯝꯗꯅ ꯌꯥꯏꯆꯦꯟꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯊꯣꯏꯅꯨꯒꯤ ꯃꯕꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯗꯨꯅ ꯌꯥꯏꯆꯦꯟꯕꯒ ꯊꯣꯏꯅꯨꯒꯒꯤ ꯂꯨꯍꯣꯡꯅꯕ ꯋꯥꯔꯤ ꯂꯦꯞꯅꯔꯝꯃꯤ ꯊꯣꯏꯅꯨꯁꯨ ꯆꯥ ꯑꯗꯨ ꯂꯣꯏꯗꯨꯅ ꯄꯨꯊꯣꯔꯛꯏ ꯊꯣꯏꯅꯨꯒꯤ ꯐꯖꯕ ꯃꯁꯛ ꯏꯪ ꯇꯞꯄ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯏꯆꯦꯟꯕꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯣꯏꯅꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯝꯖꯔꯝꯃꯤ ꯃꯗꯨꯗꯒꯤ ꯌꯥꯏꯆꯦꯟꯕꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯁꯛ ꯐꯖꯈ꯭ꯔꯦꯗꯀꯣ ꯏꯆꯥꯕꯨ ꯏꯃꯥ ꯍꯣꯏꯅ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕ ꯂꯥꯛꯂꯤꯕꯅꯤ ꯏꯆꯥ ꯌꯥꯏꯆꯦꯟꯕꯅ ꯍꯥꯏꯃꯟꯕꯗꯒꯤ ꯏꯆꯥꯅ ꯍꯥꯏꯕꯗꯨꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯃꯨꯛꯇ ꯎꯅꯊꯣꯛꯇꯨꯅ ꯅꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯅꯍꯧ ꯊꯣꯏꯅꯨꯒꯤ ꯃꯕꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯊꯣꯏꯅꯨ ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤ ꯍꯥꯟꯅ ꯁꯛ ꯈꯪꯅꯔꯕꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯗꯨꯗ ꯅꯁꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅꯍꯧꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯏꯕꯣꯛꯁꯨ ꯍꯣꯏꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨ ꯏꯀꯥꯏꯅ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯅ ꯏꯀꯥꯏꯅ ꯆꯪꯈꯤꯕꯗꯨꯗ ꯌꯥꯏꯆꯦꯟꯕꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯏꯀꯥꯏꯔ ꯃꯥꯜꯂꯦꯅꯦꯍꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯦ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯔꯒꯦ ꯑꯩꯁꯨ ꯌꯥꯏꯆꯦꯟꯕꯗ ꯃꯈꯣꯏ ꯑꯅꯤ ꯎꯅꯅꯕ ꯍꯥꯏꯔꯒꯦ ꯍꯣꯏ ꯑꯩꯁꯨ ꯏꯁꯨꯗ ꯍꯥꯏꯒꯦ ꯑꯁꯤ ꯍꯥꯏꯅꯔꯒ ꯑꯅꯤꯗꯣ ꯍꯔꯥꯎ ꯀꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯈꯪꯂꯝꯃꯤ ꯌꯥꯏꯆꯦꯟꯕꯒ ꯊꯣꯏꯅꯨꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯁꯤꯟꯅꯔꯦ ꯍꯥꯏꯕꯁꯤ
ꯃꯤꯌꯥꯝꯗꯨꯅ ꯊꯣꯏꯅꯨꯕꯨ ꯀꯜꯂꯛꯄ ꯃꯤꯍꯧꯕꯒꯤ ꯃꯤꯠꯌꯦꯡ ꯌꯥꯝꯅ ꯆꯪꯅꯔꯝꯃꯤ꯫ ꯈꯨꯜꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯊꯣꯏꯅꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯔꯝꯗ ꯂꯥꯟꯅ ꯁꯟꯗꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯧ ꯂꯩꯇꯕ ꯀꯜꯂꯛꯄ ꯃꯤꯅ ꯁꯟꯗꯣꯛꯄꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯈꯟꯅꯔꯝꯗꯦ ꯑꯃꯔꯣꯝꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯏꯆꯦꯟꯕ ꯊꯣꯏꯅꯨꯒ ꯊꯦꯡꯅꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯄꯥꯝ ꯄꯥꯝꯗ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯏꯆꯦꯟꯕꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯅꯨ, ꯑꯩ ꯅꯪꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯏ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯗꯤ ꯅꯨꯡꯁꯤꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯐꯅ ꯐꯠꯇꯕ ꯇꯧꯁꯅꯨ, ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯁꯅꯨ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯃꯗꯨ ꯄꯨꯝꯕ ꯈꯪꯅ ꯈꯪꯅ ꯃꯥꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯇꯨꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯃꯃꯥꯡꯗ ꯅꯪꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯂꯨꯔꯒꯁꯨ ꯅꯪ ꯑꯩꯒꯤ ꯈꯜꯂꯒ ꯂꯝꯕꯤ ꯑꯗꯨ ꯊꯥꯗꯣꯛ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯁꯨ ꯌꯥꯎꯗꯨꯅ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ, ꯅꯪꯕꯨ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯒꯤ ꯋꯥꯍꯩꯁꯤꯅ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯎ." ꯊꯣꯏꯅꯨ ꯃꯁꯥꯗꯨ ꯋꯥꯈꯜ ꯇꯥꯔꯛꯄꯗꯧꯅ ꯌꯥꯏꯆꯦꯟꯕꯗ ꯏꯀꯥꯏꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯡꯈꯠꯄ ꯉꯝꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯌꯥꯎꯗꯦꯗ꯫ ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯁꯨ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯊꯨꯡꯍꯟꯅꯕ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯖꯒꯦ." ꯑꯁꯨꯝꯅ ꯌꯥꯏꯆꯦꯟꯕ ꯊꯣꯏꯅꯨ ꯊꯃꯣꯏ ꯊꯃꯣꯏꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯆꯦꯟꯕ ꯊꯣꯏꯅꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯕꯣꯛꯀ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯂꯩꯃꯤꯟꯅꯈꯤ꯫